Thabal Chongphamda Khatnaba Khamba Changluba Nupi ane volunteer Singna Yeirakpadagi Thabak Chinba tatlay pende chairak piyu mayra paibi sing mitay chairaw ba kumaiga mari layna na ngahan Thabal khetri laikai hauktabi lampak ta pangthokpa Thabal chongbagi thawram amada Thabal ngan loisinde haibagi wahog da khanarakpadagi Khamba Changluba Nupi ane laikai ge volunteer Singna Yeirakpadagi Thabak amasung Chinbal da tatpaga loina na nupa amana soklay Thawong asi pende aduna mara laibasing chairak pibiyu haina laikai gi mayra paibi sing na phongdorokle Soklabi nupi ani adudi Thabal Municipal Council TMC Ward number 3 ge Ward member Maibam Samanandagi loinabi Thabal khetri laikai mamang laikai dage Maibam Bina chahi nifuga taruk amade Bina gi mataima Maibam Maruti chahi nifuga nipan ne aduga makoy ani da khut tharamba nupa aduna laikai asimakta dage Laitan them Sanjoy kawi haire Ward member oiriba Samananda amade Sanjoy gi marakta ningai sangdana ba adu Khamnaba honarubada Sanjoy na nupi animakta khut tharakhibane maduda Bina ge naton nakhangda aduga Maruti gi na chin pambom amade thabakta sokpada natana hakchangda loinaba phi phawba singthongnaba honaram khi haire thogdok adubu yaningdaba phongdoktuna ngarang nungthil athengbada laikai adugi mayra paibi ima ibel singna khetri laikai taru khongnang community hall da wakat mifam pham khrei Thogdok adu da soktuna district hospital da treatment tawrubi Bina amadi Maruti na wakat mifam adu da saruk yaraduna thogdok adu gi matang da wafam kaya phongdorokhe khetri laikai awang laikai mayra paibi ge member irom tamphasna na nupi da khut hektamak thabai basi laibak thivane laikai da khatna choina ba thoroklabadi nupi oibi singna khamdok pai basi hauna sane khatnaba khamdok bagi damak nupi da khut thabai basi yaning de sairak phanghaningi haina phongdorokhe Selfie kapada matay manaw Iraq na duna sikre Nauna luhong kiba matay manaw ama amasung makoy gi marup Maharashtra gi Bid district ki Kavad kunda selfie singkap na buhon na bada Turiel da tabada gi makoy ahumag Iraq na duna sikre hay na pulis na pongdokre Matay manaw adu di taha saik chahi kun magi mapuroy ba Sidik Pathan saik chahi kun ganitoy amasung mahaki marup sahane makoy gi haksang singadu ngarang mag Turiel dagi lakwat kre hay re UK da sathiba COVID variant thengnare World Health Organization WHO gi khwaidagi nauba report amada Omicron yauna COVID-19 gi strain makhal khudingmaktagi sandokan bagi chang henba XE haina khangnaba COVID-19 gi anauba United Kingdom da thengnare haina phongdokre report adugi matungina anauba variant asi BA.1 amasung BA.2 Omicron strain anigi combination oibane Anoba COVID variant asina infect tawkraba miyoy ama multiple COVID variant na narakpa yay replication tawduna changyang tawbada anoba variant asida COVID ke variant singi genetic material sing punna yawba thengnabaga loina na anoba mutation ama form tawi haina British Medical Journal ama da UK gi expert ama na phongdokle anoba XE hairiba variant ase mi amadagi amada sandokan bagi chang Omicron ge Sub-variant ama oiriba BA.2 dagi chada tara heli haina World Health Organization na phongdorokle Anoba variant asi ahan boina masigi community growth BA.2 dagi chada tara heli haiba lairabasu makhata ba confirmation darkar oiri haina su World Health Organization na phongdokle Anoba COVID ki variant ama oiriba XE asi ahan boina UK da sahi asigi January 18 da thengnabane ngasi phawbada anoba variant asigi case Chatruk kuntraga taret sure haina Britain Health Agency na phongdorokle Maraksida Omicron gi sub variant ama oiriba BA.2 ase hauzik malem gi mafam sinba thungna sandorokpagi chang hengalakle March kunga taruk phawbada UK da miyoy million 4.9 COVID-19 positive oiba thengnakhi mase mamangi chayuldagi masing lak taruk helabani haina Office of the National Statistic na chathaba khwaidagi noba survey report palle Omicron gi sub-variant ama oiriba BA.2 positive case ki masing US amasung China da su hengalakpagi report laire March tha manungda China manungda miyoi lak amaga lising mari domestic COVID infection gi report lai masigi manungda chada marfudra de Shanghai natroga China gi awang nongpok thangba Jilin province dani haina su phongdorok le positive ki chang chada taruk dasmik ahum da hengat lai Manipur da COVID positive oibagi chang mamangi Pung kun mari haibadi April amadagi ani phawbada chada sino dasmik mari oramba du haukiba pung kun mari da chada taruk dasmik ahum da lairei
अदुमकपु मणिपुरदा कोविड ना मरम ओइदुना मी सिदबा था अमरोम फाजिलक्ले ममांगी पुंग कुनमरीदा मियोय चनीगा मरफुगा मरी टेस्ट तौबदा मियोय अमखक पॉजिटिव ओइबा थेंगनदुना पॉजिटिव ओइबगी चांग चादा सिनो दशमिक मरी ओइखिबने अदुबु हौखिबा पुंग कुनमरी असिदा मियोय चनीगा कुलहुमदोय टेस्ट तौबदा मियोय तरागा मरी पॉजिटिव ओइबा थेंगनदुना पॉजिटिव ओइबगी चांग चादा तरुक दशमिक अहुमदा हाइगलकपने हौजिक मणिपुरदा कोविड एक्टिव केस निफुगा माथोय लेरे अंगांग किडनैप तौख्रे इंडो म्यांमार बॉर्डर टाउन मोरेदा लेबा मसागे चही अनि मखाइरोम सुबदा ngairiba nupa macha ama haukiba March 18 gi nungthilda masagi mayumdagi masak khangdaba singna kidnap taukhre haina more police station gi officer in charge ki cherola mana haire cherola sina hai kidnap taukhra ngang adu letminland baite kawi more ward number 7 munnom beng dagi hojikna bi mongyang village ta leiba saikhomang baite chahi kungani pan gi macha nupa ne March 18 gi nungthil pung 3 kunthra rom tabada mamana chaksing da chak thongduna leiringaida nupa macha si sumang da sanarambadagi mafam khangdana mangkhibane nupa macha si kanagumba kharana faraba matung mafam khangandana losillaga thamlamgadra haibagi chingnaba lei haina police ki cherol asina haire nupa macha si foot ani ge NG taruklom wangi kuchu ngawi masa pai asangba machugi khongrau setkhi sky blue machugi t-shirt litki amasung angangba machugi chapal ama tongkhi haire helmet uptaba sing phagat pa hore chakani panba gari thoba sing helmet umnanaba mamangda kayara khanna khangangrabasu uptaba sing phagat pa hore faraba miyoi sing adu fine thian baga loinana namduna helmet upnanaba thoksil paikhatle adumoinamag helmet uptaba sing phagat pagi thoksil asida e-bike thoba sing de konsil loi haire chief minister N Birena mahaki twitter account da phongdoroki bada punsi haibasi khwaidagi maru oiba amane accident da miyoi kayagi punsi mangle phibam asi yenglaga gari macha sizinariba khudingmakna soidanamak helmet sizinagadavani haire police constable ama yauna miyoi ani brown sugar kg 3 gram chatret ka marfudra ga manga ga konana police na fare manipur laingang na lamdam asidagi drug amadi mayai ka bachinjak sing maru phangna muthanabagi pandam da war on drug haina mingthonduna changsilakpa khongjang gi saruk ama oina tengnopal district police na manipur police ki constable ama yauna miyoi ani brown sugar kg 3 gram chatret ka marfudra ga manga ga konana tengnopal police station ki check post gi fare farba miyoi ani adudi de let kholen haukip chahi kuntra ga taret apokba de tongthang haukip kawi laifamna churachandpur district ke lojang fai khuldagi ne mahak hauji churachandpur police reserve line da constable oina laivani haide amade ngamkho haukip chahi kungani thoi apokpa saikholun haukip kawi laifamna churachandpur district ke songpe khuldagi ni haire thogdok asi tha asigi haukiba chaisat amage ayuk pung 3 rom tabada phagat pangam khiban aroi bada tabiri bapum namakpu thagat chari